ꯍꯧꯖꯤꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯈꯛꯇ ꯆꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯀꯩ ꯃꯃꯤꯡꯅꯣ ꯈꯪꯗꯦ ꯑꯗꯣ ꯆꯠꯂꯒ ꯈꯪꯒꯅꯤ ꯃ꯭ꯌꯨꯖꯤꯌꯝꯗꯨꯁꯨ ꯃꯐꯝꯗꯨꯁꯨ ꯚꯤꯗꯤꯑꯣ ꯀꯥꯞꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ ꯑꯗꯨ ꯆꯠꯂꯒ ꯈꯪꯒꯅꯤ ꯃꯌꯥꯝ ꯆꯠꯃꯤꯟꯅꯔꯨꯁꯤ ꯂꯝꯕꯤꯁꯦ ꯆꯤꯡ ꯉꯥꯛꯇꯅꯦꯕꯀꯣ ꯂꯩꯔꯒ ꯆꯠꯂꯤꯅꯦ ꯂꯝꯕꯤꯁꯦ ꯎꯆꯥꯟ ꯄꯥꯝꯕꯤꯅꯦ ꯍꯧꯔꯤꯁꯦ ꯎꯆꯥꯟ ꯉꯥꯛꯇꯅꯦ ꯍꯧꯔꯤꯁꯦ ꯁꯤ ꯄꯥꯝꯕꯤꯁꯦ ꯃꯍꯩꯅꯤ ꯃꯣꯏꯒꯤ ꯄꯥꯜꯂꯤꯁꯦ ꯃꯇꯨꯡ ꯄꯥꯜꯂꯤꯁꯦ ꯃꯍꯩꯅꯤ ꯎꯆꯥꯟ ꯄꯥꯝꯕꯤꯁꯦ ꯀꯌꯥꯝ ꯐꯖꯩꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤ ꯎꯆꯥꯟꯅꯤꯁꯦ ꯆꯥꯊꯕꯤ ꯄꯥꯏꯟ ꯇ꯭ꯔꯤꯁ ꯀꯣꯝꯂꯥꯁꯨ ꯍꯧꯋꯤ ꯌꯦꯡꯉꯨ ꯃꯔꯛꯇ ꯄꯥꯏꯟ ꯍꯥꯏꯗꯨ ꯁꯤꯅꯤꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯃꯐꯝꯁꯦ ꯃꯧꯄꯠ ꯍꯥꯏꯕ ꯃꯐꯝꯗꯨꯅꯦꯕ ꯁꯤꯂꯣꯡꯒꯤ ꯁꯤꯅꯔꯤꯁꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯐꯖꯗ꯭ꯔꯦ ꯌꯥꯝꯅ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯌꯨꯝ ꯌꯥꯝ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯕ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯗꯣꯟ ꯕꯣꯁꯀꯣ ꯃ꯭ꯌꯨꯖꯤꯌꯝ ꯍꯥꯏꯕꯗꯨꯒꯅꯤ ꯑꯗꯨꯒꯅꯤ ꯆꯠꯇꯣꯏꯁꯦ ꯂꯝꯕꯤꯁꯦ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯄꯗꯣ ꯑꯣꯏꯔꯗꯤ ꯁꯠ ꯑꯩꯅ ꯌꯧꯒꯗꯕꯅꯦꯕ ꯂꯝꯕꯤꯁꯦ ꯈꯣꯏꯃꯟꯈꯤꯗꯅ ꯇꯧꯏꯕ ꯂꯝꯕꯤꯁꯤꯁꯨ ꯌꯥꯝ ꯄꯤꯛꯄ ꯌꯥꯝ ꯐꯖꯩꯌꯦ ꯃꯐꯝꯁꯦ ꯐꯤꯜꯅꯤ ꯌꯦꯡꯉꯨ ꯁꯤ ꯀꯩꯅꯣ ꯁꯤꯕꯣ ꯒꯣꯜꯐꯀꯤꯅꯤ ꯒꯣꯜꯐꯀꯤ ꯒꯣꯜꯐ ꯁꯥꯟꯅꯐꯝ ꯒꯣꯜꯐ ꯁꯥꯟꯅꯐꯝꯅꯤ ꯍꯥꯏꯌꯦ ꯑꯁꯤꯁꯦ ꯃꯣꯏ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯃꯤ ꯌꯦꯡꯉꯣ ꯅꯥꯄꯤꯒꯁꯦ ꯐꯖꯅ ꯅꯥꯄꯤ ꯀꯛꯑꯦ ꯌꯥꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯅꯨꯄꯤꯅꯤꯅꯦ ꯅꯥꯄꯤ ꯀꯛꯏꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯒꯨꯒꯜꯗ ꯌꯦꯡꯉ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯤꯉꯣꯟꯗꯁꯨ ꯁꯨꯝ ꯍꯪꯉ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯦꯛꯖꯦꯛ ꯄꯣꯏꯟꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗꯗꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯃꯤꯉꯣꯟꯗ ꯍꯪꯉꯤ ꯑꯗꯣ ꯍꯥ ꯑꯣ ꯕꯣꯁꯀꯣ ꯋꯥꯔ ꯂꯩꯅ ꯂꯩꯕꯗ ꯑꯗꯨꯒꯤ ꯁꯣ ꯅꯥꯀꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯇꯧꯔꯦ ꯑꯗꯨꯒ ꯈꯣꯡꯅ ꯍꯥꯏꯒꯠꯂꯛꯑꯅꯤ ꯃ꯭ꯌꯨꯖꯤꯌꯝ ꯌꯧꯕ ꯐꯥꯎꯕꯗꯤ ꯄꯥꯔꯀꯤꯡ ꯇꯧꯐꯝ ꯂꯩꯇꯦ ꯈꯔꯗꯤ ꯂꯥꯞꯄꯦ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯁꯤꯗꯒꯤ ꯑꯗꯣ ꯆꯠꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯌꯥꯝ ꯅꯛꯅ ꯀꯥꯞꯀꯅꯨ ꯃꯤ ꯑꯗꯨꯗꯣ ꯂꯝꯕꯤꯁꯦ ꯁꯦꯝꯕꯒꯤ ꯒꯥꯔꯤ ꯄꯨꯁꯜꯂꯒ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯈꯔ ꯁꯥꯡꯅ ꯈꯣꯡꯅ ꯇꯥꯔꯦ ꯌꯥꯔꯦ ꯃꯥꯅ ꯊꯝꯃꯣ ꯁꯤ ꯆꯠꯄꯗꯁꯨ ꯈꯔ ꯂꯧꯕꯤꯔꯣ ꯔꯦꯗ ꯍꯥꯔꯠ ꯀꯟꯚꯦꯟꯁꯦꯂꯦꯁꯟ ꯁꯤꯁꯇꯔꯁꯀꯤ ꯀꯩꯅꯣ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯇꯤꯀꯦꯠ ꯀꯛꯇꯣꯏꯅꯦꯕꯀꯣ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯗ ꯃꯣꯏꯒꯤ ꯃꯇꯝꯗꯨꯅꯦꯕꯀꯣ ꯁꯤꯁꯤꯅ ꯅꯣꯠ ꯅꯥꯎ
Hello mayam akhoi yengaga lae audio di lauhande photo oina kapaga lae photo oina paisa piraga kapa yai bako ado photo oina kapaga lae thugle ado mayam moigi dugagi pot khara su leire e ado yauraga ai sum ucharage kai kai leire e haidusu ado halasi mayam ni chatluba museum duki mamingna Don Bosco museum haibane aduga mafamna maulai haiba mafam dugani akhoi hojik leiri sina maupat hairi sine maupat haiba mafam duni adu sidagina kilometer taruka khara henna changi video lauba yadabagi video lauraktre photo oina sum kape sum yengba yaba angang singi su sum kanaba museum ni haigadra karigumba laktaragadi asi mafam sisu sum yengba yaba mafam ni ado mayam aikoina leirakpa pochai singdo museum dagi siga leire se si leise leisi se si bag sine sine kitchen sine sigi leise si phajadre yengo mayam sise 550 pirei aduga asigi leisina 60 pirei asigi pen holder sina 80 ra 80 we mane 80 pirei aduga asisina si bag sina isanupi ki pami hai 130 pirei adu kitchen se kya pirei 30 sina kitchen sina 30 hudan ni ko ugini aduga si bag sina 160 pirei asi katani leireba mayam yoinadi matang aswaida loisinjarage nungaibiragadi subscribe tawbiramo like share comment su tawbirao bye